Assalamualaikum warahmatullahi wabarakatuh. Tasawuf ki habati tarikat ki oibu wafam khara thamjari. Hairi wafam sing asi tazkiyai nafs habati isagi nafs isabu nungbu sangdokpaga mari lainabani amso tasfiyai qalb thamoi bu sangdokpaga mari lainabani. Topic ti thamoi Shengba amasung Achumba Ngaangba. Allah Ta'ala na aikhoigi mapan thongi habati jahiri amasung batin nunggi oibabu sengna pak sabta thambiba oisanu. Asengba mai pak padi iskoigi batin amasung jahiri ase sengba pak sabta leiba adudagi lai. Miyobgi haksang da maru oiba posak ani yauri. Karigumba maduna achumba mai kaida chatlabadi mai pak pagi pathung ado soidana yoba ngamme. Madudi hairiba nung amasung pan ani asigi mari lainaba adugumba posak adudi ahanbada thamoini amasung ani subada laitoni. Thamoina jahiri abidi batin gi mari lainabani aduga ani suba laitona jahiri ga mari lainabani habidi mapan thong ga mari lainabani. Hairiba nung amasung pan habidi thamoi amasung laiton ase karigumba aikona chumlabadi sengtoklabadi aikoi soidana mak dunia amasung akhirat mai pakani amasung nungai yai phaba punsi tolomba punsi ama soidana hengba ngamgani. Hazrat Abdul bin Amr radhiyallahu anhu na hai Allah gi Rasul sallallahu alaihi wasallam da hangat chaki kanana khwaidigi hena phabage. Allah gi Rasul sallallahu alaihi wasallam na kumbiraki thamoi Shengba amasung Achumba Ngaangba mi sahaba radhiyallahu anhu na hangat chaki he Allah gi Rasul Achumba Ngaanglabadi haibidi Achumba Ngaangbadi khangjare adubu thamoi Shengba haibasidi karino. Allah gi Rasul na haibirami thamoida Allah bu kiba Kof mibu fataba wakhal tawdaba ngamkhaidagi mapal landaba tharum leitaba amasung kalak mihawba leitaba mi ado thamoi Shengba kawi. Hadis asidagi khangle madudi thamoi Shengba misakti gun manga yawba atuni. Amuktaga hana haisage Allah gi Rasulna haibirami thamoida Allah bu kiba mibu fataba wakhal tawdaba ngamkhaidagi mapal landaba tharum leitaba amasung kalak mihawba leitaba mi ado thamoi Shengba kawi. Hairiba thamoi Shengba sigi ahanba khudam amak yengsi. Thamoi Shengbagi ahanba khudam di miyobagi thamoida Allah ki akiba leibani. Mahak yumda leirabasu yumgi mapanda haibidi mapanda leirabasu naitom leibata. Mahak khakta kanagumba amaga sarik oidaba matom khakta leibadiya. Natraga miyam punba mapamda leirabasu mapam khuding matam khudingda Allah gi chawba nganba akiba mahaki thamoida leigadabani. Amasung Allah na ubiri khangbiri tabiri haibase matam punamakta mawnda phawgadabani. Masigi akiba amasung naknaba asina mahakpu afaba thabak tawhanba aduga phattaba thabaktagi ngakthoknanabagi apambai ado oigani. Ayamba matamda miyoibase maya mamangdadi afaba thabakti matawi aduga ithanta leiba matamda phattaba thabak hek tawi adu tanatana mehman natraga atopaga laiminaba matamdadi fazaba wahai wata sinai amsung fazaba lamsach befar ado sinai adu yumda leiba matamda mahaki nupi anganga laiminaba matamda amadi matomta leiba matamda mahaki asliyat mahaki asengba do phongtorei hariba asengba se mayamga laiminaba matamda leiba fazaba masana masabu cheksinba atugumna matomta leiba matamda su leiraklaba matamda haibadi matomta leiba amsung apun mayamga leiba abda mayamgi mangda leiba animakta masagi safam ase amata oiraklaba matamda mahakase thajaningai oiba mi oirei. Asigum wakal ase thadokpa ngamnanaba haibadi fattaba wakal ase thadokpa ngamnanaba haibadi naitom taba matamda fattaba wakal khalliba amsung fattaba tawriba asigum wakal ase thadokpa ngamnanaba Allah gi Rasulna thamoi Shengbagi ahanba khudam Allah bu kibani haibirami. Maramde Allah bu kibana Allah di mafam khudingda uba amsung khangba amsung tabiba ngambanina Allah bu kibana mafam matam khudingmakta afaba amsung achumba tawnanabagi pambai ama ohenli. Anisuba khudam pandamdi thamoi Shengba gunagi thabak tawdaba haibadi thamoida kanaga su yeknaba leitaba mibu hantana khandaba aranbu wakhan chendaba achauram kadaba minamba wa ngangdaba laman khumbagi wakhal chendaba Allah bu thamoi sengna nungsijaba amadi mahaki makhul punamakta minungsiga loinana yengba kathokpa pukchel sawba mibu ngakpi haiba asina singbani. Aduga ahum suba khudam pandamdi lamhendaba haibadi hingsa miyot minai zulum awa saitheng pidaba
मालेम असिदा ख्वाइदगी चौबा लमहेनबदी अल्लाहदा शिरिक तौबनी हाइबदि अल्लाहगा मानना खनबनी अल्लाहबु थमलगा मखलुककी मतिक मगुनदा आइकोइना थाजबा इराटपनी वफम असिबु खंजिनबा तंगाई फादे मदुदि मयाम वहननबा खंहननबगिदमक्ता तौबा अफबा अमल अदुसु जुलुंगी मनुंग चल्ली मरमदि महागना अल्लाहदा खक वहनबा अमसुंग पेलहननबगी मकसद नत्तना मीबु नत्रगा अतोप्पबु वहल्लगा अतोप्पगी मफमदा मसागी मफम सेमननबा दुनियागी इज्जत हाइबदि खुबि झा मसी पांबदगी तौरिबा अल्लाहबु तुंगोइनबा थबक पुनमक असे सेंगना हाइरबदा नापन लुथोंगनापा अमसुंग अचाउराम काबगी खुदमनी अमसुंग मसे स्ट्रिक्टनी अल्लाहबु थमलगा तोपबु लाटपनी हाइरिबसिंग असे तसेंगनमक कयादा मराइबक थी खरबनो पुंची चुप्पा अफबा अमल कया तौरगा आखेरत मही अमा फावा फंगलोइदबा असे मसी तनतन दुनियादसु असिंगबा अखंगबसिंगना महाकु खकी थमोइ सेंगना इज्जत तौरोय मरमदि महाकसे माइथोंग अनि पानबा मयामगी हाइबदि दुनियागी मिक्चत पाम्बा दुनियागी फामथोन पाम्बा पुक्चेन सेंगदबा मीनी हाइबदि क्लास ओइदबा मीनी मुखलिस नत्ते हाइबा असे खंगी हजरत अबू सईद बिन अबू फुजाला अंसारी रजी अल्लाहु अन्हु हाय अइना अल्लाह के रसूल की वफम असी ताहुई मदुदी अल्लाह रब्बुल इज्जत ना मियोय खुदिंग मकपुक कयामत के नुमित पुनसिनबिगनी अदुगा लाउरकनी अल्लाह की तमक तौखिबा अफबा अमल अदुदा अल्लाह की अतोप्पा याहुनखिबा मिशक अदो ngasiदी मागे अफबा अमलुगी मही मंगोंदगी लौरो मरमदे अल्लाह दि अरानबु खोंबुदगी शेंगी मरीसुबा खुदम पांदा थमोइदा कना अमतगी फत्तबा वखल थमदबा अमसुं थरुम लैतबा हाइबदि कनागुंबा अमगी मतेंगदा अल्लाहदा येकनबा नुवाइतबा थमदबा असिनी जन्नती नुपी अमगी वारी थमजरी हजरत अनस रजियल्लाहु अन्हु हाय तांजा अमदन नुमित हुमनी थांगना थांगना लागी रसूल सल्लल्लाहु अलैहि वसल्लम गी फमफमदा मसिग वाफम अस हाइबिरमी नखोइगी मांगदा निपा अमा लाकनी महाक अतो जन्नतीनी अल्लाह की रसूल सल्लल्लाहु अलैहि वसल्लम ना हायरंबा मतुंग नुंतीगी अंसारी साहबी अमा लाकलम्मी मामै थांगदा हजरत अब्दुल बिन अमर बिन आसना महाके अमल लो खंगिंगबतगी हाइबदि खंगिंगबगे अपामा पोखी करंबा अमलगी मरंगिनो अल्लाह के रसूल सल्लल्लाहु अलैहि वसल्लम ना हंजिल हंजिन जलंतीनी हायना हराव पाउजेन पीदिबसे अंसारी साहबी की मनाकता हजरत अब्दुल्ला बिन अमर चलम्मी अहिंग अहुम चुप्पा महाकी मनाकता लैरम्मी महाकी अमल लमदि इबादत अतो येंबो फंगननबा अतुबु अहेनबा करिसु थोइना तौबा उबा फंखिते मदुना महाकोंदा अइना मफम सिदा लैबगी मरमसु ताई अदुगा वहंगसु तौखी नहाकी मरमदा अल्लाह की रसूलना हंजल हंजन जनती ओइबगी हराव पाउजेल पीखी मदुदा नहाकी ननाकता लैरगा नहाकी अमल अदो खंगबा ngamnabagi वखल तौखी अतुबु अतोप्पा मियोइसिंगना तौनरिबा अमल अतुदगी अतोप्पा हाइबदि हेंदोक थोइदोकना अमल तौबा उबा फंखिते अदुगा अदोमना तौरिबा अमल अदो अइंगोंदा ताकपियो महागना हाय नहागना उरिबा अदु तनी अइगी अमल इबादत हाइबाबु अदु वफल अमति लई मदुदि अइगी थमोइदा कनागुंबा मुस्लिम अमा फावबगी हाइबदि मियोइबा अमा फावबगी मतांगदा नुवाइतबा थमदे कलक मिहौबसु तमदे लौथोकसबा किताबुल जुहद मंगासुबा खुदम पांदम थमोइदा हसत यावदबा हाइबदि कनागुंबा अमदा दीन अमसुंग दुनियागी ओइबा नियामत खुदम ओइना माल दौलत सक फजबा मिंगसत लैबा हाइथोइ सिंथोइबा महै इलम पुक्सेल सेंगबा असिन सेंगबा से उरागा वखल सागतपा हाइबदि मंगोंदा लैरिबा नियामत से महाकी महुत्ता अइंगोंदा लैरबदि कयादा फनी मंगासुबा खुदम पांदम थमोइदा हसत यावदबा हाइबदि कनागुंबा अमदा दीन अमसुंग दुनियागी ओइबा नियामत खुदम ओइना माल दौलत सक फजबा मिंगसत लैबा हाइथोइ सिंथोइबा महै इलम पुक्चेन सेंगबा असिन सेंगबसी उरागा वखल सागतपा हाइबदि मंगोंदा लैरिबा नियामत सिंग असे महाकी महुत्ता अइंगोंदा लैरबदि कयादा फनी नत्रगा महाकसु फंगद्रबा थाक वांगबा ओइद्रबदि फगदबनी हाइबदि अइंगोंदगी हेंद्रबदि फगदबनी मसिगी फतखिद्रबा अबोल्प वखल असिबुनी कलक मिहौबा हाइरिबसी अखलाकता अखलाकी रजिल्ला हाइबदि अमोटपा अखलाकनी हजरत अबू हुरैरा रजी अल्लाहु अन्हु हाय अल्लाह की
Nabi sallallahu alaihi wasallam na haibirami nasana nasabu kalak mihawdagi hingu maramdi kalak mihawba asina neki singbu maina singbu chakthek pagum na manghalli. Abu Dawud matang asida panjaning badi kanagumba amagi fazaba at lamsa sajad mahaki neki gi oiba thabak sing mal daulat amadi haithoi singthoi ba mahi ilam awang ba thaki mahaki phida samaj na mahaki mafam uraga aikoina kari khanpham thokpage aikoina khanpham thoi mahaki ponsi na sang labada kaya miyam na sangga dage amade mahaki thak na wang labada kaya miyam na wangga dage mahaki ilam gya lausing na phang labada kaya miyam na phangga dage punang ma se akak na bani matam kharatang gini adon mahaki telaba ponsi ista mahak na oibe ya ba bagi thak ado awang ba darja ado kakhatpham thokpa haibide kakat pata matik masana matik chaba singa do kakat chasenu amso aikoi da ulam sanu maduna aikoi da maduge phida mama panda mama image haibide maduna aikoi da tamjaninga oiba figure ama oirakani masine isa tanatana aigi isa isu aigi kairoi laikai puna makki phidam na pham oirakani mahaki ming lauraga mahaku ningsing laga imal launingai oirakani taseng na aikoi ni yengadabadi mahak na figure ama haibide awang bad darja ama phangkhriba tamjaningai oiba ideal life ama phangkhriba asumna aihaksu madudagi hena phangge mahaki natraga akoibagi tamjani pham ohenge masidi nataduna aikoina mahaku chingthaba aikoidagi hen kherani haina khongchet haiba mawang asidi kalak mihauba amsung yamna phattaba thabakni makha taala Allah gi rasul sallallahu alaihi wasallam na afaba mi ge kudam pandam takpiri madudi Achumba Ngaangba laiton bu control tauba chin gi mateng dagi tholakadaba phattaba khuding mak dagi isabu kan jaba asini khudam oina chin thiba oidaba Ngaangba miwa Ngaangba mi bu badanam tauba wada khilaf tauba habide haina khiba lemna khiba wari pada thuaiba mafam matam magi khudong chaba yenglaga magi habide mahaki zaban mahaki wahi to khongba asina chingba asini Hazrat Muaz bin Jabal radhiyallahu anhu nahai Allah gi Rasul sallallahu alaihi wasallam haibirami neki singi yumpham khangba pambra ain hangat chakhi o Rasul sallallahu alaihi wasallam tangai fadana takpiyo Allah gi Nabi sallallahu alaihi wasallam na masagi laiton mubarak fairak haibirami nasagi laiton bu nasagi khudum da thamo maduda angak pagal loina na ain hangat chakhi ho Allah gi Nabi aikoi na ngangliba asigi maramdagi su aikoi bu phagadra Allah ki athoiba Rasul sallallahu alaihi wasallam na habirami o Muaz Allah na nahakpu afaba ohin bisanu ayamba miyoi aran bangang bamaram dagi mamai upsillaga dojak ta thadagani tin mi sharif Allah taala na aikoi hakchangi nung amasung pan habade Thamoi amasung sinban laiton ani makpo asengbo ohin bisanu amasung asengba murid ama oige hairabadi amasung murad phawba yauge hairabadi amasung noma sifate ehsan gi thakta mohasin habadi wali gi thakta yauge hairabadi abadi ehsan gi thakta yauge hairabadi aikona taseng na aikogi Thamoi sibu tasfiya tawba sengdokpa amasung maduka loina na aikogi laiton gi mari leinaba nafs asibu tazkiya tawba sengdokpa. Hey there, subscribe to my channel and also press this bell icon. Hey there, subscribe to my channel and also press this bell icon.